ngasi phong khiba tuan tuan Manipuri si phong sing dagi amasum thokiba thodo wathok sing dagi maruai bi I pauk sing khonga saraga Manipur top channel gi maikei digi myamna thamjigi ahan mada special content amo oina myamna thamjagi Nungairanida Manipur Singapore Ollani Yungang gi Dukan Hanglani Nepram Krishna Mohon democracy gi mapu custodian oiriba aikhoi myamna madi political party sing losing sing social workers sing aron athup khaina sel paibe singna ngairamba taragani thusupa Manipur Legislative Assembly election 2022 pomloi loikre hauzik anoba government ama semnaba koksung sinakre tawbagi di mamangi government losing lamba BJP na anoba government ama semnabagi darkar oiba sit phangnabasu makhoi goiba tongol tuan leibudu no uri government asi lusingadaba ama khanbegi thabakti BJP high command gi yakaying duna leinari aikhoi gi lusingba ma khanjabada mapal tangli political freedom fangdaba dona tawri fangdri adubu nungairi badi sel na oigera damka pangal na oigera hai singmana oigera aikhoi gi democratic right sai manga gi oina BJP da amuk pi hiba maduna maram oiraga atopagi mateng pi nidana BJP government laikadabanina Manipur Singapore olagani dry state oirakliba mafamsida Yungang foreign liquor gi dukan hanglagadabana asaba mamalda Yungang leiba fanglagani All India Institute of Medical Science AIMS Hospital lairagani hairibanina ana layingda kudongzaba kyas fanglagani asedin haibadu double engine government ki ani subatam asidadi oirabayai adubu tambadi ngamde sinna panghai haiba panglaw lawbo oirambasu kanana khangni yengbada kalu kumai ngaktani haidu tare anobu wakhalon puthokpa akhang ahi singna hainabalai madudi selna wa nganglakpada asumbana kari su tobungamde masimak handaki state assembly election adudasu thokrabra haina singnari aikhoi swai gi nataba atop state ki amadi leibak ki lusingba kayana media ra phongdokna kibadi handak state manga gi pangthokiba assembly election aduda BJP ni state merida masing yamna phangduna mai pakibadu miyam gi mandate nate EVM machine gi mandate ni machine gi mandate asidi miyamna yamna laina maithiba pibangami amuksu aikhoi swai gi lusingba kharana di EVM engineer natragana technician sing amuktang machine hangba makhoi gi mathakti inquiry ama sathaba sungani habisini wafam sing asida election gi result adu thajade singnani oi habigi isel amadi yauri adubu upai leiti adumak satnakiba tabani toigum sung thagalaga tiki pizaba thawongdi tadana bu khonabadi tangai fadre masagi maral losilalaga atopada maral thangjinba adu oirabasu haibigi phibamda wajawngangba pangmukta mukpagi thawong asi taningdre uningdre laikhidraba lusingbi Indira Gandhi na hairamba lauramba work more talk less thabak hena toksi work khitang ngangsi haibadu ningsinglai saurakadra haidi khangde hauzik BJP khaktagi double engine government makhatana leiragani party asina sit masing hendokna phanglabanina kemna singba tawbu yaroi hairabasu kangbu kok sungsinaduna khanaba tungi poram yatpadi sathanari tafam thokpani laibakini miyamgini maranaigidi oiramgadaba mande hauzik caretaker minister and berenadi BJP khaktagi government semgani atop party gi mateng lawru haki haukiba sagol sen thasi ki taradasu NPP ga government paiminararoi BJP matomtana government paibangamlabasu coalition sungsinabagi masati thugairoi amu haki hek nunganbaga Naga People Friends NPF na BJP de sogale independent member ani su BJP de sogale lautoraki masimangna double engine gi government asi double standard gi masa susali thajaningai oidi habidu takle haina phongdorkta basunati asigumba thawong asi lali karamna haigani Manipur yauna state manga gi assembly election gi process punamak thasi gi taragani thoi ngarang thangjana mit loikre election asigi phallak thokpu matamna mai pakpagi haraubu nungaiba phongdokpagi khongsat natraga thawrang miyamna saruk yaduna pangthokpa yaroi han election commission of India ECI na athingba thamki ECI na thamkiba athingba adu COVID laisat ki yenglaga thamkiba oirabasu mirep singama sum political party singna ngakna satmina government ki maikedi su appeal tokhi adubu angakpadi government na ECI na tawkiba appeal adu double engine government asina thawoide manana tade BJP gi thambal Sanglenda thabal chongki lambida law khongduna gari masa asauba nifu yankai firal faiduna harawba nungaiba phungdoknaki maithi horaba candidate ki mayum mapa amadi laikai da fawba lauksinki
mafam marang khangdana bombula mai kapi thaki kapki punamak social media da unari bangaktani BJP State Office thambal Sanglenda election mai pakpagi songkiba thabala dudi yauksang kumai gi nupi masa nupa masa inkhalakliba pakhang laisabina haijinma ngamloi khut ka paina lenga thengna innana songkiba thabalni asida sunatana nikpasu yaukhi punamak social media da ubani ko aikhoi yaurubadi nate hoi mai pakpagini harau thokpa nungai thokpa thakpa sabadi kari sukaidi adubu party gi office maktada ECI gi athingba singnaduna nikthaduna thabal songkibadudi minaina maranai tabuga sa manai hainarakpasu yauri nungai tabadagi pendabadagi hairambasuyai madu miyamgi pukninggi wani akaibadi natiko BJP gi lusing pural Prime Minister Narendra Modi Home Minister Amit Shah yauna miyam mangda lauthokiba maruiba wafam singadu kadai fawba thabakta onthorakadagi haibadu anisuba tam asidasu ngai khibatai ngasigi double engine government asi center da Narendra Modi na pairakpa sahi nipan fadore kumza inglising aniga kunga maritadi Lok Sabha election amuk pangthoklaga doribani Manipur gi oina su NBN gi government sahi manga mapung fakhre lupa crore lising kya gi project urek uyum tamkhre kaya amana sanga khre adubu ngasi fawb leiba sigi ahan bani haiba National Sport University mapung fana masa udri air ambulance makhul tadri amasu MST gi bus service helicopter service tumi lekhre smart city lengam sangam dana tet tawduna leiri nauna sem kiba district singi darkar oiba tangai fadaba masak mathum amata semgat pa udri District Kudimakta Medical College amamam lingani High Crab Suchampur District natana ataidi manin naikidre Inner Line Permit System ILP CA da yekpa nongsaga manakre apaspa gi wangang khidre sahi ama disturb area status sangdokre asida sunate atai kya su leirangani amaromda thabak tawde habenati tawri thabak tawdoba miyam wahalage haiba government amata lekhidre laklibu wafamdi Mangjil thaba Manipur mipal tangdaba Manipur gi Manglanda thajaba piriba singa sina kamdauba haibisini lauthokpa si da leiba khaktana thabak tawi haiba yaroi sei taraga manga da tawba ngamdaba thabak tha taraga manga da tawgani loisingani mamang da lairamba government pairamba singna Manipur lut tawramle haina su lauri masida siel gi pangal gi mayaina thong oiraga tawrakpa dab thajari penthoknari tasengna hairibadi Miyamgi democratic right adu kanagumana lut tawkhre sahi mangagi list paisinkre haibisini corruption senja thumja thingbadi lairadana makhong panduna koisa satle yaudaba mafum leitre lai khusang bigum makhutna sokpa ngamdaba amata yaudre lai khusang bigi khutna soktaba miyoi pangyam yamlamlagani haiba thajadi kharadi laigani laifam thui makhoi adu atang bani kanagumana angau bani hainabasi yaudaba nati maramuduna aikogi democratic right adu selna laikhrabanina aikogi isai sagi oidre mapu so oidre aduna di ising phangdre mai phangdre lambi chatpa yadre thonglan ma yadre school sing sabana sare analayeng sangon oire haina wakalubada tabina ba lairaroi lupa lising tare na mangana ahumna anina sahi manga yana ba sinaro hairak patabani minaina mapu oikhrabanina thabal song patabani nokna nikthaba tabani pendabagi aduk panghai haibani aikoina wakhal taminadriba makhaidi mapu oiba ngamloi minaina dumak mapu oikigani maranai tawkigani haibasimadi ningsing minaba sumgani handaki election na khwaidagi sit yamna fangduna government semgadoriba BJP na apunma vote thadakiba misingi sara 37.83 tamak fangki tangkhai fawbu yaukhidre amasum BJP bu yadaba Haigadra Sagotaba Haigadra Sada Humfugani Tuga point Taragatare Lady Haibisi Kanglagadi Minority Government Haina Lauridabigi Maram Leti Masi Kangna Tabak Torakani Haina Tazai Adubu Kangdi Tamangamdi Say Nipan Kadang Tadakibanina Laikayama Sasak Ama Haina Bugumna political party Oinasu losing Bama Masatnama Oiraposiai Toigom Sung Haidokiba Wangana Satpanina Manipur Singapore Olagani Yungang Dukan Gifona Lairaga Taksaba Hanglani, Masina Asedin Haidusu, Oidaruzala Kangdeda Haiba Nasigi Kantena Simiam, Tamzaram Gedugomam, Patoxa Kib the Sohibalan Kibiars, Mamma Figin Dugomam, Puna, and our update Namina Senesu Senel Sigimaki Tanzari, and thank you.